ꯃꯄꯅꯦ ꯑꯗꯣ ꯁꯤꯖꯤ ꯎꯅꯦ ꯑꯃꯁꯤꯅ ꯃꯊꯛꯀꯤꯁꯤꯅ ꯎꯅꯦ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯦ MM Rifle G3 Rare Rifle aduga shigise rifle isina submachine gun haire ana thengnabaje face to face nanga thengnaga wari watai sanaraga ai yam nungai hanga lete magi mai si be badum cha lai de ba asi sum chak na le ai maming samam chandrajit ai bhanwas ta kini bhanawil ko khunjadu da kini ana liberation war museum asda 1997 dagi aina huri khot to jarapani ai hujum dikki ai position de manager admin ne aduda masi liberation war museum asi sutnagi bangladesh ki ningtam lan gi pathakta semba saba museum amani si museum asi trustee board amana semba museum ani museum asi mana dikhatibagi hiramdi bangladesh ningtam lan da thokba athokya thokya adubu tungi surongi damakta akona khagi liberation gi history asibu mayek singna khangba ngamnabagi damakta asi kiramani agi lebak ama musiba adagi purapa taradi lebak adugi ningtam lan gi history adu mayek singna khangbada athutai haiduna asi khagi hariba trustee board asina 1996 ki 22nd March ta infathibani adugi trustee board gi mamina mukti juddha sthiti trust koi aduga trust asigi hoi nehu nipalna kuchen ngen manana si infathibani undam jati gi tamta landa thwai tha ba thowa singi akogi khum kudam amadi landa sijenaramva adugi process adu collection tawrarga asi tungi suang dam se dekona si gallery sta du display tawjai auriba gallery display singi itihas ki macha koiraba kya adu mayamna mapamina undam gi lamdam asigi hero singi kya na ayara yengaga itihas ki macha koiba kya adu agi khangba ngamgani hadu singi de achepa thajabada makogi tanjaruba makoina ninjaruba mang adu nasi bangladesh ki misam amadi habide malen sin thumna ngasi mayamna ngasi gi liberation war museum ana mukti juddha jadugor hairaga khangai reba si ngasi sutna gi bangladesh ki tanate malem gi ningtamba pamriba khunai gi khuting makki ngasi mana represent tawduna ngasi malemda khagi museum asina ukhatuna ngasi miyamda sigi ningtamba gi ningen ning khagi nunggi oba wakhalon kya asi pusoga masagi ningtamba gi wakhalon purapa ngamda apana hudi thilbu piba ngami hana apana masi thajam thank you kaka adula si joy baba chapra jane joy baba gallery si mari gallery ani mana mata Mayam Asia Haji Gallery 1 da la e akhoi she haji kaka Chandrajit na tawradana akhoi da Gallery 1 da kari kari le display le loina mak she ngalli so ashigi poche mayam shina akhoi gi leibak na shagi ba form mayam she ashigi she terracotta hana hai 4th 7th 8th century da fangi bani ashina khoigi 11 12 ke matamda century da rangpur te fangiba lebak ki terracotta haishina mayam lebak ki khoigi form da design tawraga kaaga puthorak bane ba relief base market ta lei praga swa di tawda mo I ho ma la yasi sa ba gi hoba ya ta lo na si ki ka so mo sin hari ro no pi si sa ba
ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯁꯤ ꯄꯨꯊꯣꯔꯛꯑꯒ ꯑꯁꯤ ꯊꯝꯕ ꯍꯧꯔꯅꯤ ꯙꯥꯀꯥꯒꯤ ꯃꯨꯁꯂꯤꯝ ꯃꯇꯝ ꯑꯃ ꯁꯥꯔꯝꯕꯒꯤ ꯄꯤꯛꯆꯔ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯃꯦꯆꯤꯟꯒ ꯊꯣꯛꯄꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯃꯨꯁꯂꯤꯝꯒꯤ ꯁꯥꯔꯤ ꯑꯁꯤꯒꯤ ꯒꯦꯂꯔꯤꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ 1952ꯗꯅꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯁꯦ ꯕꯪꯒ꯭ꯂꯥ ꯂꯣꯟꯁꯦ ꯑꯁꯤꯒꯤꯗꯃꯛꯀꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯁꯤꯈꯤꯕ ꯃꯨꯚꯃꯦꯟꯇ ꯁꯤꯈꯤꯕꯒꯤ ꯃꯌꯥꯝꯒꯤ ꯂꯩꯔꯦꯕ ꯑꯁꯤꯒꯤ ꯃꯨꯚꯃꯦꯟꯁꯤꯒꯤ ꯃꯔꯝꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯅꯦ ꯄꯥꯀꯤꯁꯇꯥꯟ ꯑꯣꯏꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯎꯔꯗꯨꯁꯤꯅ ꯑꯩꯈꯣꯏ ꯄꯥꯀꯤꯁꯇꯥꯟ ꯑꯗꯨ ꯃꯇꯝꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗꯤ ꯄꯨꯜꯂꯝꯃꯦꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯄꯥꯀꯤꯁꯇꯥꯟꯒ ꯁꯣ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯎꯔꯗꯨꯅ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕꯒꯤ ꯄꯤꯛꯆꯔꯅꯤ ꯁꯤꯗ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯅ ꯈꯔ ꯐꯖꯕꯅꯤ यूनिक और ढाका सेंट्रल जेल हाना আমি বাংলাদেশের ওনারা আসছে ইন্ডিয়া থেকে হ্যাঁ সো ꯑꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯆꯪꯉꯜꯂꯤꯕꯅꯅꯦ ꯁꯤꯗ ꯂꯩꯔꯦ ढाका ढाकागी अखोइगी सेंट्रल जेल दने शेख मुजिबना लेरंबा मतमदा जेल दा अदुदा अशिगी अखोइगी लैम्पटोन अशिशे यूज तोगिबा शेख मुजिबना ग्लास इन मम्मी केनो हाय केनो को लगाव है इसकी अस हाना सीजन दरामिन लेदी हुजिसु सीजन है मेन प्रोग्राम ता हौजी सुरात हाबनारि कोइ सुरात हाब बिना पुखम हाइबा अखोइ से नेपा निपासिंगिना अचौबा अवांबा ꯉꯁꯥꯏꯒꯤ ꯌꯨꯕꯤ ꯇꯪꯈꯥꯏ ꯇꯧꯔꯒ ꯌꯨꯕꯤ ꯇꯪꯈꯥꯏ ꯁ꯭ꯇꯦꯟ ꯑꯍꯨꯝ लेदना अदुगने मागी पाइप पीरगा तोंजै मरी तोंजै सिंजेंगिने सिंजें मचिन चुकन सिंजेंगी सिंजें हापेबा अखोइ लेरमने अखोइ इदौ सिना अदुगो हिदा कोने सेमकने अदु सिजि उने अमसिना मथकिसिना उने असी अखोइ मणिपुरदा अखोइ अखोइ सिनामे ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯄꯤꯛꯄ ꯃꯇꯝꯗ ꯏꯕꯣꯛꯀꯣꯏ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯁꯨꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯉꯥꯟꯊꯣꯛꯇ ꯍꯤꯗꯥꯛ ꯍꯥꯞꯄꯝꯃꯦ मैम अखोइसे गैलरी 1 2 गा कोरे हजी मथके फ्लोर दा गैलरी लास्ट येंग चलनी नेबुगा केंद्र लेना तमा है क्या थोकी बजे कई कोलेरा ना चिंबा महामारी क्या हुई Biasanya boleh kalau kata kalau dom airport dari sini menakta. Kalau di sekolah lihat kan apa ya? Di sekolah lihat itu sama saja. Atau itu yang ada dapat kita membuat program. Kalau sini dari sini di mana di saat di lagi jika ada itu sih yang cara mereka mengucapkan boleh. Mata mungkin juga semara di sini cara-cara lagi. Sekolah semua. अशीदा लेरिबा पोस्टर सिदना अखोगी बांग्लादेश की लिबरेशन वाल दा यावगिबा नुपी मयाम की लेबर लिस्ट लेरे तारामोन बीबी सितारा बेगम दुगा शिरीन बानु दुगा शहीद लुत्फुर नहार हुसैन मोइसिना नुपी कॉमरेड मयाम सिना सिदा लिबरेशन वाल दा शुरू के आगे बा
ꯁꯤꯒꯤꯁꯤꯅ ꯐꯤꯖꯦꯠ ꯂꯩꯔꯦ ꯁꯤꯗ ꯃꯨꯛꯇꯤꯖꯨꯠꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯁꯇꯔ ꯃꯌꯥꯝꯁꯦ ꯃꯨꯛꯇꯤꯖꯨꯠꯇꯒꯤ ꯂꯤꯕꯔꯦꯁꯟ ꯋꯥꯔ ꯃꯇꯝꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯈꯤꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯈꯤꯕ ꯄꯣꯁꯇꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯁꯤꯗꯅ ꯏꯁꯤꯅ ꯑꯃ꯭ꯔꯁꯕꯥꯏ ꯕꯥꯡꯒꯥꯂꯤ ꯑꯗꯨꯒ ꯕꯥꯡꯂꯔ ꯍꯤꯟꯗꯨ ꯕꯥꯡꯂꯔ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯕꯥꯡꯂꯔ ꯕꯨද්ධ ꯕꯥꯡꯂꯔ ꯃꯨꯁꯜꯃꯥꯟ ꯁꯣ ꯑꯁꯤ ꯕꯪꯂꯥꯗ ꯑꯄꯨꯟꯕ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯃꯤꯟ ꯇꯧꯔꯤꯁꯤꯅ ꯁꯤ ꯍꯤꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯂꯩꯔꯦ ꯃꯨꯁꯂꯤꯝꯒꯤ ꯃꯁꯖꯤꯠ ꯑꯗꯨꯒ ꯕꯨද්ධꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯄꯦꯒꯣꯗꯥ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯃꯣꯏꯒꯤ ꯆꯔꯆꯅꯤ ꯁꯣ ꯑꯁꯤ ꯑꯄꯨꯟꯕ ꯃꯌꯥꯝꯁꯦ hindu muslim ꯂꯣꯏꯅꯃꯛꯁꯦ ꯕꯦꯡꯒꯥꯂꯤꯅꯤ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯌꯥꯝꯅꯤ ꯍꯥꯏꯅ ꯑꯁꯤ ꯄꯣꯁꯇꯔ ꯑꯁꯤ ꯁꯦꯝꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯈꯤꯕ ꯄꯣꯁꯇꯔ ꯑꯁꯤꯅꯤ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯀꯤ ꯑꯁꯤꯅ ꯁꯦꯝꯈꯤꯕ ꯄꯣꯁꯇꯔ ꯑꯁꯤꯅꯤ ꯁꯣ ꯑꯁꯤꯒꯤ ꯄꯣꯁꯇꯔꯁꯦ ꯃꯦꯟꯂꯤ ꯅꯨꯄꯤ ꯂꯥꯟꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕꯩ ꯗꯦꯗꯤꯀꯦꯠ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯁꯤꯗꯁꯨ ꯂꯩꯔꯦ ꯈꯔ ꯄꯣꯁꯇꯔ ꯈꯔ ꯗꯣ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏ ꯀꯀꯥꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯂꯩꯕ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯩꯕ ꯃꯌꯥꯝꯅ ꯌꯨꯝ ꯂꯩꯇꯅ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯗ ꯌꯨꯝ ꯁꯥꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯀꯥꯅ ꯉꯁꯥꯏ ꯍꯥꯏꯈꯔꯦ ꯁꯣ ꯃꯌꯥꯝ ꯑꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯤ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯁꯤꯗ ꯁ꯭ꯄꯦꯁ ꯌꯦꯡꯍꯟꯈ꯭ꯔꯦꯗꯨꯅꯅꯦ ꯑꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯄꯦꯁ ꯂꯩꯔꯕ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯥꯔꯤꯁꯤꯡꯅ ꯎꯈ꯭ꯔꯅꯤ ꯍꯥꯟꯅ ꯁꯤꯒꯤ ꯁ꯭ꯄꯦꯁꯀꯤ ꯃꯈꯥꯗ ꯃꯤ ꯂꯣꯠꯅꯔꯝꯕꯒ ꯌꯥꯎꯔꯦꯕ ꯁꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯎꯈꯤꯕ ꯑꯁꯤꯁꯤꯅ ꯃꯌꯥꯝ ꯂꯥꯟꯒꯤ ꯃꯇꯝꯗ ꯌꯨꯁ ꯇꯧꯈꯤꯕ ꯔꯥꯏꯐꯜ ꯂꯩꯔꯦ 4.62 mm rifle G3 sida lere rifle ashigise aduga ashigise rifle asina submachine gun haire shelere ashigise lan di matanda akhoi Bangladesh ki mukti juddha mayamna use tawgiba machine gun lere shida ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯗꯤ ꯇꯨ ꯆꯨꯡꯕ ꯃꯐꯝ ꯑꯃ ꯌꯦꯡꯍꯟꯒꯦ ꯁꯣ ꯑꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯅꯦ ꯀꯦꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯐꯥꯔꯒ ꯃꯤꯂꯤꯇꯔꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯔꯆꯔ ꯇꯧꯈꯤꯕ ꯌꯥꯎꯔꯤ ꯍꯥꯏꯕ ꯁꯣ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯕꯨ ꯕꯤꯔꯣꯡꯒꯣꯅꯥ ꯍꯥꯟꯅ ꯍꯥꯏ ꯍꯥꯏꯕ ꯁꯣ ꯑꯁꯤꯗ ꯂꯩꯔꯦ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯇꯣꯔꯆꯔ ꯇꯧꯈꯤꯕꯒꯤ ꯃꯣꯏꯒꯤ ꯄꯤꯛꯆꯔ ꯑꯁꯤꯗ ꯂꯣꯏꯔꯦ portrayal of victims nupi mayambu sexual akhoi torture togiba ashigumbase atu leire aduga ashidana Kamrul Hassan hana akhoi Bangladesh ki artist ama le mana ne ashigi shetin konna hana painting ashi yekhiba aduga so ashida leire painting do ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯦꯛ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ
ꯑꯗꯨꯒ ꯀꯣꯟꯅ ꯑꯁꯤꯒꯤꯁꯤꯗ ꯁꯤ ꯃꯄꯥ ꯑꯃꯅ ꯌꯦꯛꯈꯤꯕ ꯂꯦꯇꯔ ꯑꯁꯤꯅꯤ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯔꯆꯔ ꯌꯥꯝ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯀꯤ ꯃꯄꯥꯗꯨꯅ ꯂꯦꯇꯔ ꯑꯃ ꯌꯦꯛꯅ ꯊꯥꯔꯛꯈꯤꯕ ꯕꯤꯔꯪꯒꯅ ꯄꯨꯔꯅꯕꯥꯁꯣꯅꯤꯔ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯨꯔꯅꯕꯥꯁꯣꯟ ꯇꯧꯕꯒꯤ ꯃꯥꯅ ꯂꯦꯇꯔ ꯑꯃ ꯌꯦꯛꯈꯤꯕ ꯑꯗꯨ ꯃꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯃꯥꯒꯤ ꯑꯗꯨ ꯌꯦꯛꯈꯤꯕꯒꯤ ꯂꯦꯇꯔ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯄꯦꯄꯔ ꯃꯌꯥꯝꯗ ꯊꯥꯡꯒꯠꯂꯛꯄꯒꯤ ꯕꯤꯔꯣꯡꯒꯣꯅ ꯅꯨꯄꯤ ꯃꯌꯥꯝꯕꯨ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯝꯒꯤ ꯇꯥꯏꯝ ꯃꯦꯒꯥꯖꯤꯟꯗ ꯊꯥꯡꯒꯠꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤꯅ ꯃꯌꯥꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯂꯥꯛꯑꯦ ꯑꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯠꯀꯤꯅꯦ ꯁꯥꯂꯨꯇꯤꯀꯣꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯄꯥꯀꯤꯁꯇꯥꯅꯤ ꯁꯦꯅꯥ ꯕꯥꯍꯤꯅꯤꯒꯤ ꯀꯦꯝꯞ ꯑꯃ ꯂꯩꯔꯝꯃꯤ ꯀꯦꯝꯞ ꯑꯗꯨꯒꯤꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯂꯤꯗ ꯀꯦꯝꯞꯇ ꯅꯨꯄꯤ ꯃꯌꯥꯝ ꯇꯣꯔꯆꯔ ꯇꯧꯕ ꯃꯌꯥꯝꯅꯅꯦ ꯀꯦꯝꯞꯇ ꯀꯔꯤ ꯑꯣꯏ ꯃꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨ ꯃꯣꯏꯅ ꯑꯗꯨ ꯃꯇꯝꯗ ꯌꯦꯛꯈꯤꯕ ꯋꯥꯜꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯌꯤꯡ ꯍꯤꯡꯅꯤ ꯍꯥꯏꯕ ꯁꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯦꯂꯔꯤ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯀꯣꯏꯅ ꯌꯦꯡꯉꯅꯤ ꯁꯤꯂꯦꯁꯤ ꯆꯠꯅꯤꯡꯕ ꯑꯁꯨꯝ ꯐꯥꯎꯔꯒ ꯑꯩ ꯅꯣꯕꯦꯜꯒꯤ ꯄꯔꯤꯗꯨꯗ ꯀꯂꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯍꯦꯔꯣꯗꯨꯅ ꯀꯜꯀꯇꯥꯒꯤ ꯍꯧꯔꯥꯗ ꯅꯅꯦꯒ ꯉꯁꯤ ꯊꯦꯡꯅꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯍꯥꯏꯕ ꯅꯅꯦꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯤꯕꯅꯣ ꯃꯅꯤꯄꯨꯔꯗꯒꯤ ꯃꯅꯤꯄꯨꯔ ꯀꯛꯆꯤꯡ ꯀꯛꯆꯤꯡꯗꯒꯤ ꯀꯛꯆꯤꯡꯗꯒꯤꯅꯤ ꯑꯩꯁꯦ ꯀꯛꯆꯤꯡ ꯁꯨꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯅ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯉꯥꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯅꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯖꯕꯅꯦ ꯑꯩꯁꯨ ꯑꯗꯣ ꯉꯁꯤ ꯅꯪ ꯐꯦꯁ ꯑꯣꯏꯅ ꯊꯦꯡꯅꯕꯁꯦ ꯐꯦꯁ ꯇꯨ ꯐꯦꯁ ꯅꯪꯒ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯂꯩꯇꯦ ꯑꯗꯣ ꯉꯁꯤ ꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯇꯤꯖꯨꯠꯇꯨ ꯆꯥꯗꯨꯒꯨꯔꯗ ꯂꯥꯛꯑꯝꯕꯁꯦ ꯅꯅꯦꯒꯤ ꯑꯝꯇꯪ ꯅꯨꯡꯁꯤꯕ ꯀꯃꯥꯏꯅ ꯇꯧꯔꯦ ꯑꯁ ꯑꯝꯇ ꯑꯩ ꯍꯥꯏꯕꯤꯔꯣ ꯊꯃꯣꯏꯁꯤꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯊꯣꯛꯈꯤꯕ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯗꯨꯒꯤꯀꯣ ꯃꯤꯑꯣꯏꯕꯗ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯂꯩꯇꯕ ꯌꯥꯗꯦ ꯑꯩꯈꯣই ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯏꯕꯨꯡꯉꯣꯗ ꯈꯜꯂꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ ꯅꯅꯦ